आकाशवाणी इम्फाल नयनी देवी ने पाव पाजरी अहानबद मरु ओइबा पाव मणिपुर हौखिबा पुंग कुनमरीदा सैंपल 9,959 टेस्ट तौबगी मनुंगदा मियोय 950 पॉजिटिव ओइरे मियोय 15 लेखिद्रे मेघालय दंगारां कोविड-19 लाइचता मियोय 12 लेखिदबगा लोइनाना सिबा मिगी मसिंग 8,9 सुख्रे प्रधानमंत्री ने हाइरी मालेमगी लेबाक पुनमंगना मतौ ओइना कोविड लाइचत थेंगनबगी तंगाई फदबा लई अमसुंग कोविड लाइना लायेंगबदा सिजनबा पोटलमसिंग अमदी हिदाक लांथंगसिंगदा लौबा जीएसटी की चांग हंथाहनबगी प्रस्ताव जीएसटी काउंसिलना याख्रे राज्य खरदा लॉकडाउन की अथिंगबसिंग कुमथोकनरबसु कोविड-19 लाइचत की अकीब लैरिबा मरमना मियामना चेक्सिनबा वाटपगी थौंग सिंगतोकपिनबा हाइजरी यारिबा मखै युमदगी चतोक्तना लेबियु तंगाई फदना चतोक्लबदी फेस मास्क सुपियु फुट तरुकी सोशल डिस्टेंसिंग थंबियु माइमिट अमदी खुद सातोइना हमदोक्तुना तरुतनाना थंबियु सुखसोय छोइदना वैक्सीन कापथोकपियु कोविड का मरी लेनबा पाउसिंगगिदमक नेशनल हेल्पलाइन नंबर 01123978046 नत्रगा 1075 दा फोन तौबीबा यागनी कोविड-19 दगी ngaktoknaba tangai phataba chatna kanglonching ngakna chatpinaba rims ki psychiatry department gi head dr lenin na appeal tawraduna hai mayam punamaku dr lenin na kurumjari ngasi gi covid-19 gi chaitheng asidagi kanjanaba thawdangdi isa na launarasi pungning wakal hanthaduna waduna leibigi mahutta section thorang kharasi lokat minarasi madudi face mask mong chumna upsi खुद सा साबुनना तोयना हामदोक्सी नत्रगा सैनिटाइजर सिजनदुना सेंदोक्सी मियाम तिनबा मफमददी यारि मखै यावसन बिरोइसी अखोइना अतोपदगी फुट तरुक्तगी तादना लाथोकपियु इसा ngathok chanabagi damakta vaccine soidana kapiyu अखोइ इसाबु कंजनबगी दामक्ता इसाने इसागी थौजांग लोक्तबगी मतम अदु लाक्रे हाइबसि थमजबग लोइनना मयाम पुनमकु अमुका हन कुरुमजरी हौजिक मपुंग ओइबा पाव मणिपुर हौखिबा पुंग कुनमरीदा सैंपल 9,959 टेस्ट तौबगी मनुंगदा मियोय 950 पॉजिटिव ओइरे मियोय 15 लेखिद्रे मियोय 8,930 नाबा पदुना डिस्चार्ज तौखि नाबा फबगी चांग चादा 42.8 थिनोनी हौजिक एक्टिव केस 9,910 लेरी राज्य की कोविड-19 कमांड कंट्रोल रूम ना ngarang थोखिबा चेरोल अमदा हाई हौखिबा पुंग कुनमरीदा मियोय 9,959 टेस्ट तौबगी मनुंगदा मियोय 950 पॉजिटिव ओइकिबनी हौजिक फावदा लाइचत असिदा लेखिदबा मिगी मसिंग 950 सुख्रे हाइरिबा मतम असिदा मियोय 8,930 लैना सिना नाबदगी फगलखि हौजिक राज्य असिगी अपुनबा पॉजिटिव केस 9,959 सुरे नाबा फगलखिबा अपुनबा मसिंगना 9,959 इम्फाल जेरी लंबी की सिबिलों खुल मना की नुंग दोलान मनाक्ता असी नुमिदांग चिंगनिंग खायरकपदगी लंबी चथोक चछिंदा खुदोंग चादब मायोकना हले अखोइगी तमेंगलों पाउमिना हाई चिंगनिंग खायरकपा असिना लंबी थिंजिन खिबदगी नाकल अनिबक्ता गाड़ी चथोक चछिंदा अपनब थोकले ngasi ayuk anganbadagi Bharatiya Infra Private Limited na excavator season aduna singdokpegi tabakkanna chathari मेघालय दंगारंग कोविड-19 लाइचता मियोय 12 लेखिदबगा लोइनना सिबा मिगी मसिंग 8,910 सुख्रे मियोय 900 नौनो कोविड पॉजिटिव ओइबा थेंगनखि मछि थारगा एक्टिव केस मसिंग 9,463 सुख्रे राज्य की हक्सल विभागना हाई हौखिबा पुंग कुनमरी असिदा नौना मियोय 413 कोविड-19 दगी नाबा फखि मछि थारगा नाबा फखिबा अपुनबा मसिंग 9,53 सुपना 3 सुख्रे हौजिक फावदा राज्य सिगी ओइना अपुनबा कोविड-19 पॉजिटिव ओइबा मसिंग 9,930 सुख्रे नागालैंड हौखिबा पुंग कुनमरीदा मियोय 113 नौना कोविड-19 पॉजिटिव ओइबा थेंगनारे मछि थारगा राज्य असिदा कोविड-19 पॉजिटिव ओइबा अपुनबा मसिंग 9,963 सुरे मियोय 2,900 नाबा फखिबा अपुनबा मसिंग 19,938 सुरे अमरोमदा लाइचत असिदा मियोय मरी लेखिद्रे मछि थारगा सिखिबा अपुनबा मसिंग 9,930 सुरे हौजिक एक्टिव केस था मियोय 3,338 लेरी
Asamda haukiba pung kunmarida COVID-19 positive oibadagi parakpagi chang ani dasmik ama tarukta leikhi. Sarkar ki pauna hai ngarang mioi lak ama lising humpudra hena COVID-19 test tawki maduda mioi chatuk humputaruk positive oiba thingnakhi. Makhoi sing adu ayambana Kamrup jila dagini hairi amaromda raija asigi oina COVID-19 dagi naba parakpagi chang chada marphunipan dasmik nipan ohumda leire. Mizoram ki sahar singi mapam ayambada total lockdown sayon amagam makhatana sangdokre lockdown ki matam asi tha sigi kun mathoi gi ayuk pung mari phawa chanegani Sikkim da su raja sarkarna COVID-19 makhatana sandorpa thingnaba anoba thaurang sing lauthokre COVID-19 la chatna singnarakpa kunimak thengnanaba sarkarna paikhatpa yaba thabak sing paikhatli laina sidagi ngakthoknabagi khwaidagi maru oiba thawong amadi miyamda chumba pawning thina khanganbaga loinana haksel amasung yai phayumbal mantraloina piba section thawrang sing adu mapung phana ngakna chatpa haibasini Laichat asisti hengnana paikatpa thawrangi saruk ama oina kendra madi raja sarkar singna miyamna hanglakpa COVID-19 ga mari leinaba wahang singi paukhum bagi damak helpline number sing hangdokle Women and Child Development Mantralogi Child Helpline number 1098 Social Justice and Empowerment Mantralogi Senior Citizens Helpline number 14567 amasung Psychological Support Helpline number 08046110007 ni Raijagi Helpline number na 0385241168 amasung 1800345381 ni tabiri bepa si kasbani phaldagini Pradhanmantri Narendra Modi na hairi malengi lebak puna manga amato ina punchin aduna kiningai oirba COVID laichat hengnabagi tangai patabalai G7 ge awang batah ki mi phamda wangang bada Pradhanmantri na hai laichat assist hengnanaba wanabada G7 gi luchingba singna amato ina COVID vaccine tengbang pinaba changi Pradhanmantri na hai aikoi amato ina COVID-19 laichat bu maithiba piba haibasi maruoiba amani Bharatna chakhotlaba lebak singa lam asida thamoi singna tengbang pinaba machangi Pradhanmantri na hai malengi oina haksel gi lamda hena bhagat ananaba hanabada Bharatna piba yaba tengbang punamak pigani numit nini cha tharakpa G7 ge awang batah ki mi phamgi ngaji nini chanba numita Pradhanmantri Narendra Modi saruk yagani amaromda Pradhanmantri na hayeng United Nations ki Laibak layahong mangsilak tuna laikang lau erakba amadi ikang thokpagi matangda khananaba virtual oina pangthokadaba awang bathaki miphamda keynote address pigani COVID laina layeng bada sijanaba potlamsing amadi hidak lang thaksingda GST da chang hantha hannaba mantri kangbu amna tawrukpa prastab GST council na yakhre New Delhi da pawmising da wangang bada sel thum mantri Nirmala Sitharaman hai Council asina anti-fungal drug amphotericin B amasung antiviral drug tosili jum maptagi makhal amatagi GST lauraroi Mantri na high COVID ke anaba singlaying bada sijanaba drug remdesivir dagi lawa GST ki changchu chada tarani thoidagi chada mangada hanthare Ana laying ki thabak da sijan anaba oxygen chungnaba polamsing amadi masiga mari lainaba ana laying ki khuchukulai singdagi hauji GST chada taran thoi lauriba asichu chada mangada anthaba council asine yare COVID test taunaba khuchukulai sing pulse oximeter temperature check taunaba khuchukulai sing amasung hand sanitizer dagi lauba GST ki changchu chada mangada anthaki bagaloinana mamal hongdok lagani haina sumantri na makhata ki Loisilakpada COVID-19 dagi ngakthoknaba face mask sopa phutaruk lapnana leiba khutsamadi maimitaru tanan thamba haiba achamba thawong ohum asingak na chatpinaba amuk anan ingsingjari aroibada maruiba pau amuk hanna Manipur da hawkhiba pungkun marida sample lising tare chamapan yangkhani pante sabugi manungda mioi changwa yangkhai mari positive oire mioi tara mangana leikhidre Meghalai dengarang COVID-19 laicata mioi tara hundoi leki tabaga loinana siba migi matsing chatet kuntaret chukre Pradhanmantri na hari malengi leibak puna mangna mato oina COVID laichat thengnabagi tangai phataba lei COVID laina amasung COVID laina layeng bada sijanaba potlamsing amadi hidak lang thaksing da loba GST ki chang hantha hanbagi prasap GST council na yakhre paulujare